Deputy CM Nemcha kipgen hingsa lepnaba apel tawri. Ukrul district ki mulam khulda khulai pai bisingna khulai pai daba misam singna satakhiba etegadu pang daba masum yuebigi minungsi yaw daba thawdok ni hairaduna thawdo si akan mamongna kandem tawi haina Manipur gi Deputy Minister Nemcha kipgen na phongdorakli thawdo adu da pn daba phongdokladuna masigumba khulai pai bisingna sataba mathong hukta hingsa gi thaba sina yum kaya ama atat wali lan thum manghal emas misakri police na tear gas kap tuna tan khaikri amuko MSF amuoba amadi kohor gi miyeng makhada satharak pa khongjang gi sarwa moina ngarang gi rally du sakhibani rally edu da masing yamlaba miyamna long live Manipur aikoi ningtam na hingadabani go back central force aikoi gi laibak aikoi na ngakadabani haiba kholaw kya sulakhi oinam bazar yawna lakhiba rally edu da lambi gi nageta lairiba miyam singna mathang yoksilakhi masing yamlaba miyam adu security force ki maikei digi nambol bazar yoksilakpa thattuna thamkhi matam adu da khongjang loising gi maikei digi security force tamna nungthomjalakpa digi tear gas kaptuna tankakhi ngarang gi rally edu da thoidokpa aso apan gi pawdi lekhidi ngarang gi numidang athingba phawda tear gas kaptuna irang lakshindana ba honakhi khongjang loisingna police ki gari lakpa maikei sing thattuna thambaga mai thaba madi uwa kaya su phaijinki nakala moromda nahan numidang Imphal West District ki manungsanba Samurau Naurem amadi Hauraibi gi Maira Paibi singna Maira Paiduna Maira Rally sakri Maira gi rally edu Samurau Kaithil digi hauraga Oinam lamkhai wangoi phawraga thiam laisangkhong mapa phawbu satlaba matung Samurau da amuk lamtung pamoikhi tronglao bigi mihad yeningde mirei baki khanba ngamdaba CM na khongjom da haikat lekat tamba yeningdi CM gi wangjing gi khongsat yeningdi mama mapa masin manaw masakhang daba state force ki ka hen ba thong yeningdi go back central force haibna singba kholaw kya su laukhi adi KNO gi President PS Hawkip amasum ZRO gi President Guite phagadabani haumi Trong lobby amasum militant mihana si KNO gi President PS Hawkip amasum ZRO gi President Thanglian Pauguiti gi Khuzul Thorang makhada satakibani maram aduna makhoi ani phaduna matik saba serak pigadabani haina Federation of Haumi gi maikei digi phongdorkli iramasiga mari lainara ngarang Duilalen Kabo Lekai the Liba Federation of Haumi gi office ta pangthokiba pawgi mit mamada lupasigi President Sapamza Zadumani nahai Hawkiba saying lisingani ka kungo humdogi me ahumdagi ngarang phawda satharakliba mihat mi punamasum yumai thaba yauna crime khudingmakki asi KNO gi President PS Hawkip amasum ZRO gi Thanglian Pauguite gi policy makhara satakibani mihat asi makoi gi separate administration separate state Panghanaraba Meetei Naga Makoina Tadopa Miyoi Krana Satan Kiba crimes ni Saisa Kiagi Ning Tambaki Puari Saguna Iram the Masibu Maset Tahanaba Makoi Gueva Kokizogi State Ama Pangnava India Amadi Manipur Langa Su Sain Taunaduna Makoi gi Pangal Sagatuna Lakibani KNO gi President PS Hokipasi Myanmar gi Somra Treki Mongloi Haiba Kuldagi Nagaland the Matamkra Saidang Lava Matuna Chusampur Laktuna Zeliang Gam Kuki Nation Hyper Lady Ama Semzin Sajinduna Manipur Highway Kuki Singi Mapa Mapuki Horakam Nihaina Isinduna Horak Riba Kukina Sing Pang Tanduna Kuki Lane Gimep Yaxinduna Lamda Musik Yellow Mission the Landa Halakibani ZRO gi President Thanglian Pauguiti Sisu English Singamaga Samapan Gamaudrada Kazang Constituency da Zomi National Congress da Bot Leptuna MP Weraba Matung English ngoma samapan ga mawdraga mga militants ngi marakta nawna kuthokna rakpada naga village guard ama sibiga makhatana kuthokna bada koki militant ni haiba ani shikibani miyoi kya mana so apanang kibani thawdo odru leikhidraba naga village guard adugi mamingna horsok mi jamang se kunga apokpa lungsim jamang kawi maha kamjong district ki sak khulen degini leikhidraba koki militant singduna lal Sitlau Allies James Koki Apokpa Thangsei Sitlau Kawi Kangpopi District ke Konom Dagini Amasum Pauminlun Haulai Allies Hitlal Koki Apokpa Paumang Haulai Kawi Hari Jusampur District Singa Subdivision Dagini Hari Loinera Nomai Kapna Bada Sok Padagi Lekat Nariba Miyoi Mari Edugi Mamingna Ke Ramsang Saini Fugani Toy Ramfoi Kun Haurai Kokyar say kunga turuk kalhang kun NL sonsok say kuntraga turuk kun pungamasum rangan ming mahong say kuntraga mari ngay nga kuni hauray
Khogyara amasum Ramnganing Mayong Urkhul District Hospital laikanari K Ramsa amasum NL Swansok Sanakaithilgi Imphal International Airport helicopter na puraklaba matungda Rims Hospital laikanari pawge lekhunsing na hai ngarang ayu angan bada apaba makal ki khulai sing paibu ko ki militants na tangkul naga village guard sing da Sanakaithil amasum Sir Khong gi marakta patrolling satlingai de nomai kapslaki hari thaudo oduda Horsok mi zamang nomoina panbari gi mapum madura laikidabani madugi matungda koki militant sing amasum tangkul naga village guard sing gi marakta akan ba khuthokna horokibani khuthokna ba duna naga village guard sing na handuna mulama amasum songphel khul koki khul tamna nomai kapki loina nomai kap naringai gi marak aduda mulam koki khun gi yum khara mai thagalaki hari numiyung ba matung phawda Shirar Khong Sanakaithil tangkul village amasum mulam loina songphel koki Belest akan mamung na may kapnaki Central Force ng irang ado lakshin na mapam sing ado da sanction kriyari Border Security Force ki personal sing na mulam tam na lakpi ki lambida lal shitlaw amasum pauminlun hawlay asibak sang oy na lambida tarag leram kipini makoy anima combat dressing shitlami hari koki militant sing na Sanakaithil kunda nimit khudingi numay kap silakpi ki thawdok tatana sa tharakpadi ki Beles guard sing ado ngarang ayuk Sanakaithil amasum Shirar Khong gi marakta patrolling satlingai ko kisu group ki militants sing attack sa tharakpada horsokmi zamak laikidabani ramsang kamodang da khadang da haurai khogyor na kokta lethot bomb ase na panki son sok mahung na phaigan namasum ramnganing mahon na khong na pandana chokibani hari imphal gi rims sa purakraba asokpa ani gi phibam Singai ashigi MLA Kasim Basum Hospital laktuni yengs laki nomai kapagi thaudok sing ating ba phabu sa takibaga loin urkhul police station gi litan wana ki mongkot chepu desu nomidang nomai kap naki heri hana tangkul misa mani imbasin badi ki miyoi nipan sikibaga loin atopa anina sokle haina officials na phongdokre officials sing gi matungina thaudo du nahan nomidang pung aniga minute taraga mangarom tabada samma koti colony road leiba Nal Kunmanak Tokibani, Makoi Nike, driver na control ngamhauda badagi gari du lambi dagi haidokraga, meter sahum rom lubat lok amatasin madud miyoy nipan siraga loinana atopa anina soki, asopa singaduk manak nakpo hospital amad layeng di haina makoi na phongtokli. Official singduna haiki, hairiba thaudo gi pau phomaga police amasum state disaster response force ki team sing thau thopom du sanction waga loinana mi kanbagi tabuk sa thakiyari.